Akaswani Imphal, Wahengbam Rajesh na pau pajari, ahanbada marueba pau. Lagliba Sakolse Numitegi Hogodriba High School Living Certificate Parikha Santi oina pangtoknaba sexual thaurang lokale. Thawalgi Parikha Center singda dara chama nifu mari makada athingba thamkre. Congress na hari Manipur da hojik chanaba cheng amasung ising phangdabagi samasya ama chawna mayok narakli. Nagaland acute respiratory infection ki case satre kulumdoi amasung severe acute respiratory illness ki case kontratare thengnare hari. London da Congress lusingba Rahul Gandhi na phongdokiba wafam singi matang da charang na bathopodagi sangsaki sabha animaki mifam ngasi nongmagi oina yeitokre amasung kendra na hari ingkumja lising ama chamapan yangkai mathoida nga puthokpagi chang ton lak tare dasmik manga ani orambadigi lising ani kunmathoi kunithoida ton lak samu humfuritoi dasmik mari nipan yaure. Lagliba Sagolse Numitegi Pangtokadriba High School Living Certificate Parikha Santi oina asoi angam yaudana Pangtok Nabagidamag Jila Singda Sexual Tharang Lokale. Parikha Asigi Yenglaga Thawal Jilagi Parikha Center Taranipanda Jila Asigi District Magistrate na CRP Sigi Dara Chamani Pu Marigi Makada Athingba Thamkre. Athingba si leiringaida Parikha Center singi meter samana konma mafam singda mi mangadagi hena punba yadaba sokpa yaba khujukulai sing puduna chatpa yaroi hari. Athingba si Sagolsen numitegi mathang thagi tarik ahum phawbagi ayuk pung 9 dagi pung 1 phawba chatnagani hari. Kendra amasung Rajya Sarkar ki karmachari singna hanagi pension system hingathalu contract outsource amasung daily wage employee singbu regularize to hangduna leiba phamsing mensilu area yauna DADR thadu haibere singba dabi sing tawduna News Secretary Manipur Government Service Federation na wakat mifam phamkre. Wakat mifam aduga mari lenana Federation asigi General Secretary Purujit Lairik embamna asumna hai. Sahi kaya machupna 2000 since 2005 tege hona Canada laba the deteriorating conditions of the NPS Nation Pension Scheme ni karegi and again not only this to fill up all the vacancies hybridizing but then adugo mayam singamal then trade union ki right adu hybridizing many things are there adu high poaching chi demand of the 7 point chart of demand chi japana na conducively collectively combined the consensus on puthokpa adu point dabi tare yoba adu demand ji puthoga parliament ki dharna among si Chathabani. At the high river, Dabi Terechini, I from Jingji Menchalu, I know open skin is a number of Ariba do the Hallo, Ivan the Chimba. Malim Gete Mapam Sing the Pangtok Nubagum, Tawalzu District Hospital Tawalgi, I Department of Signal Wall Glocoma Cheol Palan Hospital, Asidangasigi Hokre, Tasiki Taranipan Pabo Chatagada Cheol Palan, Asigi Hiramna, the world is bright. Save your side Haibasini. Cheol Palan Asigi Soruk Ama Oina Miamda Glocoma Matang the Baptahanba, Test Toba Amasung Glocoma Laidaba Muisingbu Lem the Lying Bunny. Cheol Palan Asigi Matang the Hospital Asigi Eye Specialist Dr. Okram Birbalana Asumna Hai. Pressure wang bagi lainani ko glaucoma hai se si so koi na hidang lang thang matam chan sa haura gadi pressure do control da thamaga mit se mit urakta ba dagi magi kui na sang na control tham dragadi masina mit tang halak ba adumai na thole si kan ge hara gadi matam chana pagi doctor gi manak ta salaga si tawraga pressure lai na chagal lai ki se khangtoga early stage da yam ngal lingai matam dagi hidang lang thang tawraga control dong na bo hona jagani si sinanga maktaba matamdadi akoina laser gi treatment gana lairi adagi hayeng akoina operation gi treatment so mayam lairi ko adugu han ba hobadadi akoina di eye drop sina akoina control to bangam na ba hone ayamana so do ma me control to se District Child Protection Unit Thawalgi Makada Rural Voluntary Services Wangbal na Sinduna Thama Chukna Chathagadaba Sanapot Sabagi Life Skill Training Asdegi Iramdam Ningol Sanglen Wangbal da Hokre Training as the Mioy Kunmangarom Saruk Yari Hari Consumer Affairs Food and Public Distribution Mantri L. Susindro Maitena Barton Tobadigi Bangladesh Amasung Tripura Digi Mitay Singi Mihut Kangbu Ama Yauksan Kumay Yauba Amasung Igi Kongul Liba Laktuna Imphal da Hauzik Lady Kongsat as the Yarok Liba Mitay Singbungasi Koirengay da Leba Kuman Pokpa Laipamda Ngangbam Sagay Development Working Committee na Taram na Opagalon na Kudol Potsing Tamki Hari
Manipur Science and Technology Council na Rises the Ladybug School sing that Mathematics Lecture Series ama pangthokadori National Mathematics Day ga mari lena pangthokadori thorum asigi maru eba pandam na miobigi punsida Mathematics ki maru eba haibesini lecture program asi yawningba school sing principal amasung headmaster sing na thasi kun phawbagi manungda Manipur Science and Technology Council da application pikal kadabani hairi PIB Imphal na sinduna hayeng nomagi oiba media workshop bartalap Thobalgi DC office complex da pangtok lagani workshop asigi maru oiba pandam di sarkar na paikaliba social welfare scheme project singi matang da media da khangan bani tabiriba pawasi Akashbani Imphal digini Pradhan Mantri Narendra Modi amasung Adani Group ki makok Gautam Adani ga lainariba mari asi karino haina Congress na hangli Imphal la leba Congress Bhavan da pangthopa pawgi mifam amada dolgi machin chapa misak N Bhupendra Maitain hai Sri Narendra Modi amasung Gautam Adani gi marina English singani tara maridigi lebak asida tangai fadana changba poche gi mamal tangkat hali manghai Manipur da haujik sana ba cheng leiraktre ising leiraktra ba matam asida chak thonaba gas ki mamal wangkhalapadi miyamna gas leiba ngamnaraktre Sri Bhupendra hai Congress sasan tawba Rajasthan da chak thonaba gas ki mamal lupa chamanga piri aduga BJP na sasan tawba mafam singdana lupa lising gi mathakta piri napsagi siang kadai da sakrabagi hangladuna Sri Bhupendra hai napsagi siang Manipur da yaurakraba yauroktriba haibasi hangba yaba wafamne Nasi Manipur da siang si yaurakraga hangdaba mida phangda aduga phangdringai marak asida market na siang asi kg da lupa kunsham na pikhalpa siang asi chao kisi yang phai singa ma chatu yang phai pir ga leja ga chatu isim su lega ga chatu gas su kisi mani yorga ga re mar su lega ga chatu sing da phangda ga siang napsa ga siang phangda tam da phangda ga napsa ga siang phangda adu orga di napsa ga siang ne na Manipur ki hoina pira I ba allocate ta do karai da mangra ki karai da seksha ki karai da leg poitra ki adu ga skom da na kamda na market siang asi ashuki mati phangi na hai ba ashuki mati kg yang phai da mission khara le da di hai mati da di mission mani ku lo if you the la ani adu orga di Manipur si la da praja ku kamdo ni hai Lebaki thoklibo wathok kaya asi kharanaba CPI Manipur State Council na Mukhyamantri da memorandum pisingkre Dolas ki miyoi ahumna saba mir kangbu amana Mukhyamantri da memorandum adu pisingkhibani memorandum adu da yawriba wafam singi manungda raijasi da thokliba rajniti gi phibam amadi raijasi gi ngangkai amasung integrity da singnaba kya lakliba asigi matangda Manipur da lairiba rajniti dol punamaki mifam ama atuba matamda kaunaba dabi tawri National Tobacco Control Program gi makhada Reconstitution amasung Orientation Program ama Chandel Jila gi mini secretariat pangthokre Thorom da wangangbada jila asigi Additional Deputy Commissioner Muhammad Firoz Khan na hidak managi potok sing sinabana haksang sohlakpa amasung masiga mari lenaba ains gi matangda miyambu bhap tahanaba thorom sing pangthokpagi tangai padaba lei haiki thorom da akhang hi kyana wangangki Numit mangani chathagadaba Meghalaya International Film Festival ngasdegi Sosotham Auditorium da haukre Festival asida documentary film humpu manga utkani Festival asida Romi Maitegi film Our Home utkani Festival asida saknareba filmmaker Borun Thoksomna resource person oina saruk yagani hairi Bisnupur Police Commando na ngasi Kainau area da achat ok check tawbada Imphal lomdagi lakpa chaka mari panba gari ani khamna ba haibada khamlamdana thaukhibadagi Police Commando singna tanarba matung gari adu tonglakpa miyoi sing wahangpang tawbada Bolero gari adu Sagolban Bijoy Govinda manaktagi huralakpani haiba khangba ngamle gari adu thorokpa miyoi anidagi polom kaya marumsu phangle hairi Khuga Battalion Assam Rifles na Churachampur Jila gi Jet Kuno Village da medical camp ama pangthokre Amaromda Mantri Pukhi Battalion sinduna yangang pokpida nahas singna Bharat Lami da yaunanaba pre-recruitment training pangthokre hari Churachampur Battalion na Agnivir recruitment gi matang da miyambu bahap tanbagi thorom ama Sanai Kota pangthokre hari Loitang Football Arena da chathariba Reliance Foundation Development League Regional Qualifier Manipur gi ngasi sanaki bida Football for Change Academy na Felum Lamhil Longbu Panjil Mari Anida Thoiki atopa match amada Social Development Club na Sai RC bu Panjil ani amada Thoiki Nagaland da acute respiratory infection ki case satret kulumdoi amasung severe acute respiratory illness case kuntratare thengnare hairi Nagaland ki haksel amasung yaife yumbal bibaki integrated disease surveillance program ki paw matung inadi haujimaki oina casing asi laboratory da confirm tawbal laitri
Bibak asin hai rises da leiriba hospital singda sor honba nungaitabagi casing lakpra haibadu yengsilli. Laisat asi sadorokpa thingnaba miyamna yariba makai khut sengna hamdokpa karigumba sor honba nungaitabagi symptom thengnarabadi kudakta sexil thorang lokhanaba mari leinaba singda pau pinaba raisigi haksel bibakna khangalakli. Leibak asigi mafam kayada influenza sandoroliba asigi yenglaga Manipurda laina asi sandorokpa thingnaba miyamna cheksinaba raisigi haksel bibakna khangalakli. Raijagi Health Services ki Director Dr. K.H. Sasikumar Mangana Tokpa Cherol Amadahai, Laina Asigi Ngaktok Namba Miam Tinba Mapamda Loktin Sitoktaba, Kutsa Sengna Hamdoktuna Mai Mit Pyro Dabani, Dr. Gatana Batogdana, Antibiotic Sing Charo Dabani, Lok Kuba Amadi Hakti Kanma Matamda, Rumana Sil Naton Kumjinga Dabani, Ising Amadi Atay Mai Sing Marang Kaina Taknaba, Cheroladuna Hairi. Laina Asigi Layong Hek Urapada Kudakta Pau Pinabasu Cheroladuna Makata na Hairi. Akashbani Imphal gi pau tabiri. London da Congress lusingba Rahul Gandhi na Ganatantra amasung atay hiram kaya gi matang da phongdokkiba wafam singdagi charang naba thokpadagi sangsaki sabha animaki mifam ngasi nomagi oina yaithokre. Lok Sabha da mifam ahanba oina yaithoklorba matung nungthil pung ani tabada amuk hanna phamba hawba matamda charang naba makhata na thokki. Treasury Bench ki sadasya singna Rahul Gandhi gi mayokta kholaw kayamrum lawki amasung lale haijagadabani haiki. Birodhi Dol Congress DMK amasung atay dol singna Pradhan Mantri Narendra Modi na mamangda phongdokkiba wafam kayamarum lawki. Charang naba marakta presiding officer na sabagi mifam nomugi oina yaithokki. Ngasi ayuk mifam hek phambaga sasak dol amasung birodhi dol singgi marakta awai akum taunaki. Adaksa Om Birla na sadasya sing tumina laibinaba amasung hiram kudimaki matangda kharanaba ayaba pigani haiki. Adumoinamag sadasya singna mahaki wafam tadabadagi sabagi mifam nungthil pung ani phawba yaithokki. Rajya Sabha da su pibam adu chap manaki sabagi lusingba Piyush Goyal na Congress lusingba Rahul Gandhi wafam puthoraki manghai Rahul Gandhi wafam adu sangsaki ijat sokpa yaba wafam oibana lale haijagadabani. Congress lusingba Pramod Tiwari na Pradhan Mantri na mamangda phongdokkiba wafam sing pukhalaki. Congress Left Dol Sing DMK amasung atay birodhi dol singi sadasya singna kholaw kayamarum lawduna sabagi wel tamna changsilaki. Sarang naba marakta chairman na sabagi mifam nomugi oina yaithokki. Ayukta mifam hek phambaga Elephant Whisper amasung RRR team na Oscar panglapada thagatpa phongdokki. Adanigi wathok amasung atay hiram kayagi matangda JPC semnaba birodhi dol singna adjournment notice pukhalakkiba adu chairman na yakide. Charang naba marakta sel thungi Rajya Mantri Pankaj Chaudhary na Jammu Kashmir ga mari leinaba supplementary demand for grants lisingani kunithoi kulumdoi amasung Jammu Kashmir gi lisingani kulumdoi kunmari gi budget ka mari leinaba wafam sing puthokki. Sarkar na hari leibak asida haujik phawbada Farmer Producer Organization FPOs lising mari chatret nifunipan register tauki. Lok Sabha da ngasi iduna piba pakum amada law singu mantri Narendra Singh Tomar na hai ing lising ani kunda hogdokkiba scheme asiga mari lenana FPOs lising tara tongan ba agency singa punchin kre. Mantri na hai sarkar asina FPO amamamda chahi ahum gi oina lupa lakh tara nipangi senthang piri. Bharat na ningkha tamlaba matungda laibak asida nga puthokpagi chang saruk kunmathoi hengaki haina kendra na dabi tauri. Lok Sabha da iduna piba pakum amada Fisheries Animal Husbandry amasung Dairying Mantri Parsotom Rupalan hai ingkumja lising ama chamapan yangkai mathoida nga puthokpagi chang ton lakh 3.2 ani oirambadagi ingkumja lising ani kunmathoi kunitoida ton lakh 132.9 mari nipan oiki. Manghai sarkar asina Pradhan Mantri Matsya Sampada Yojana hogdoktuna chahi mangagi oina lam masel lupa koti lising kun rajya pumbada ing lising ani kunmathoidagi thadaba hauki. Sarkar na hari haujik phawbada Bharat ki lol kunithoi Sangbidhangi nipan suba schedule da challe. Lok Sabha da iduna piba pakum amada Griha Rajya Mantri Nityananda Rai hai ahan bagi oina ingkumja lising ama chamapan yangkai gi January 16 lol tara mari Sangbidhan da chanki. Manghai Boro, Dogri, Maithali amasung Santhali ingkumja lising ani mari gi January 3 nipan suba schedule da chalanki. Matam gi matungina lol kaya Sangbidhan da channaba dabi tarokli. Haujik Sambalpuri Kosali, Gharwali, amasung Kumoni, yauna lol kuntra nipan suba schedule da channaba dabi taurokli. Aroibada maruiba pau. Lagliba sagolsen numitagi hogudriba high school living certificate parikha santi oina pangtonaba sexil taurang lokhotle. Thawalgi parikha center singda dhara cha manipumari makhada athingba thamkre. Congress na hari Manipur da hogjik chana bacheng amasung ising phangdabagi samasya ama chauna mayoknari.
Nagaland acute respiratory infection ki case satre kulumdoi amasung severe acute respiratory illness ki case contratret thengnare hairi. London da Congress lusingba Rahul Gandhi na phongdoki wafam singi matang da charang na bathokpadagi sangsad ki sabha animaki bifam asi nomgi oina yetokre amasung kendra na hari ing kumja lising ama chamapan yangkai mathoi da nga puthopagi chang ton lak tare dasmik yangkai ni thoi oirambadagi ing lising ani kun mathoi kunithoi da ton lak chama humpuni thoi dasmik mari nipan yaure Paulo Jare.